Image PAODAM yengbriba kwai kibu tam kuma nawrem tram lok se baloi na ngasigi maruba pau pijeri leibak asigi district humdra ga manga da district bank unit humdra ga manga ngasi Prime Minister Narendra Modi na video conferencing ti thang na hangdokre child marriage free India campaign save childhood save India haiba team da ngasidagi hodokre keke moirang kendra apun balup chemical gi traga suba foundation day pangthokre loinana Taiwan ki matang da China ki miyam khakthana warep logjagadabani haina China ki President Xi Jinping na hongdokre hauzik mapungba pau lobirasi India lebak asida banking sector da awonba ahongba ama puraknabagi padam da India ki district humdraga manga ara digital bank unit DBU humdra manga Prime Minister Narendra Modi na ngasi video conferencing ki kuthang da hangdoktuna lebak asigi miyam da kathokre Union Finance Minister Nirmala Sitharaman amasung Reserve Bank of India RBI Governor Shaktikant Dasu virtual mode saruk yaduna thoram adu pangthokke Manipur gi oinasu video conferencing ki khuthang da Kaksing district ki Kaksing Sungnang da leiba State Bank of India manakta Manipur lenga ki Chief Minister Nongthomam Beren saruk yakhi DBU humdra manga hangduk laduna Prime Minister Narendra Modi na hai India ki ning tamba sahi humdra manga mapung pharak paga loinana leibak sin bathungna pangthok liba azadi ka amrit mahotsav ki manung channa ngase India ki district humdra manga da DBU humdra manga hangdok liba asina leibak asigi banking sector da achaw ahongba amadi purak pangamlagani DBU asina micham myam da hena araiba mawong da banking ki khudong sab piba ngambatna tana banking ki ahenba wakhalon adusu khanganba ngamlagani DBU sing asina se sinaba yaudana banking ki thabak thoram sing tawba ngamlagani leibak asida banking sector sakhut hanaba leibak asigi sakhut hanbana leibak asigi sermin loan su sakhut hanma ngamlagani haibin singbo wafam sing phongdokke video conferencing kuthang da DBU humdra ma hangdokpagi mapung oiba thoram adu loirba tungda DBU Kaksing hangdokpa thoram adu da Chief Minister N Biren hai India ki oina district humdra manga gi manungda Kaksing district ki SBI Kaksing branch da DBU ama hanglakpa asimak yamnamak laibak phabani RBI na tawkhiba survey da best tabagi achievement adu kunja ingkumja lisingani ga subna kungi October da phangba ngamkhibagi credit aduna ngasi DBU ama district asida hangdokpani matam amada banking singdagi loan dawna ba honabda awaba kaya ama mayok naramba adu ngasidi Manipur gi miyam da kohanba ngamle ngasidi ngami sing lomi sing entrepreneur sing amadi lanagi miyo singna magi loan dawna na ba honabda khudong sadaba amata thengna handana ba araiba mawongda loan lawjaduna masa gi imung manunggi semit loan da phagat hanba khaktana tana lebak asigi set loan da phagat hanbasu ngamle bank singa lenga ka tanaduna amaga tathok tasin tawnabadagi ngasidi rural area da lairba singi semit loan su phagat hanba ngamle Manipur gi yumthong khuding da senthok lehenaba sub divisional mission gidamak kan survey chathari masipunamak miyam gidamak ni lenga ki thabak khak ngairaga leithokpa yaroi district khudingi sub division khudingi oiba pothok amumam puthoknaba honrakliba ase senthok leitaba yum lehen danaba honaribani sathariba survey asigi lakpa output awi matung ina kari thabak sing piba yabage kari thabak packet pa yabage haiba adu yengsilaga tongan ba thabak sing paikhatnaba honagani haina phongdokhi Minister Birena Kaksingi honaba kanba amana amabu sagatnaba singkhatnabagi Pidam asi thagat ningai ni ngasigi thoramduda Prime Minister Narendra Modi na haikibada digitization mapung pha na tawba lalon itik tawba dukan mapu chama Kaksingda lehenduna pidam na mafam ama
ohenaba bank singna hona biduna mapung phana digitalization tawba ngamba state ama oinaba ohenba ngamnaba hona minasi haina phongdoki aduna hujikti I am very much happy with the officials and the management of the various bank operating in the state. Hujikti koi tanare housing loan pibagi matang da kari tawba fishery ki loan pibagi matang da kamai tawba startup ki matang da kamai tawba kai tawba adagi ima street vendors in the leisure relationship ki matang pibagi da kamai tawba loina hujikti government ka banks in the coordinator ka nebe khajana Manipur da thabuk tawba ngame aduna koi grassroots level ki rural economy da sathina koi da mateng pang kanosi am sakut pa hore several group ngasigi Kaksing da pangthokiba thorom aduda member of parliament Rajya Sabha Lesem Basana Jawa Manipur Pollution Control Board chairman su oiriba Wagwai AC ki MLA Dr Usam Deven Hyanglam AC MLA Dr Yumnam Radhesham Kaksing AC ki MLA Mayangnabam Rameshwar BJP Manipur Pradesh ki president Adhikari Mayum Sarda General Manager State Bank of India North Eastern Circle Lumkin Thangboy Deputy Commissioner Kaksing Somorjit Salam Singba Miyo Kyasu Saruk Yaki Nasi India ki Prime Minister Narendra Modi na India ki district Humdra Mangara State Bank of India ki digital PCOM Hangdok Pada Kaksing district su Yohon Viduna Nasi Hangdok Payau Balakpa Chief Minister N Birenda joint non-government voluntary organization na memorandum amma pisin khrei memorandum aduda hojik Manipur government na autonomous district council ADC ki delimitation tawuda Kaksing district ki manungda khunda minari ba tongan ba kaung sing nungsi sanana leminana gi damak district asigi chapchaba boundary khangdok na ba district boundary delimitation tawina ba amasung matam gi matung ina chaka ani wadi mari panba gari gi darkar oiba document tanthokpada district asigi transport office leitabagi awabasing yengbiduna athubuda Kaksing district ki oiba transport office ama thambinaba wafamsu yauri lengangna assembly gi akhannaba mifam ama kauduna state asida ikang yauna tongan ba hiram kya da lomi singna thengnariba awab kaya asigi matangda khana nainaduna lomi singi jaifana baware sing lobi haina CPI Manipur State Council na lenga ki puning sing silakli wafam asi CPI Khundrakom local council sinduna Manipur Imphal East ki Samrei community hall da lomi singna thengnariba tongan ba khudongsa da kaya asigi matangda pangthokpa wakat mifam amada CPI Manipur State Council ki secretariat member RK Manishnana phongdokibani wakat mifam aduga mari leinana Manishnana makhata aduna sahi asigi oina kumginong marang kaina sukhidaba amadi har matam sana phangkhidaba kaya asina maram oiraga state asida leiriba lawfam gi sada marfu henbadi law lokpa ngamlaroi lemhoriba saruk khara asisu mamang sahi singa yengnabada chathok hantaragani phibam asi yorba phawa lenga ki phamnaibi sing amadi department official singna department ki official singna table da phamlaga lomi singi awaba singbu karisu usinadana laibasi CPI ni yaning de maram asina lenga na atuba matamda assembly gi special mifam ama kawibagi mathakta ikang thokriba mafam singda official sing thabiduna lomi singi awaba asi yengsinbiu amadi asigumba phau puthokba ngamlaroi daba mafam singda lopu singda lengakna law sangam amada lupa lising kontra gi mateng su pibiu haiki Lilongda leiba Amina Hospital and Research Institute na upa adhyaksha Kaksing MD Najimuddin Palen Gram Panchayat ki pradhan MD Mukimuddin amadi Swaragi Youth Singa loinana senduna nomu goiba lemna langbi camp amangasi Swara Bazar da leiba Library and Information Center da pangtokhrei ngasi lemna ana laingba aduga mari leinana Upa Adhyaksha Kaksing MD Najimuddin na phongdokpada Swara khulgi miyam amadi Swara gi yum thangnana khundariba irengban koijam amadi minaugi miyam gi khallaga miyam da ana layenga mari leinana khudong saba kharada orbasu piba ngamgadra haibagi pandamda ngasigi lemna layengbi campus pangthokpani campus da Amina Hospital and Research Institute ki Dr. Tarukna makhal makha kaya gi anaba sing Yengbibata natana Amina Hospital and Research Institute ki maikadagi hidak langtak sing su lemna piri campus da punna anaba sanipan romna ana layengbagi khudong saba lawki
असिगुम्बा लेमना अना लायंबगी कैम्प असि मियामगी खल्लगा मफम मतमगी मतुंग इना सीजन गी येंगलगा मियामगी खुदोंग चानबगीदमक पांगथोकसगे हाइके सीनियर कंसल्टेंट सर्जन डॉक्टर सईद बुरहानुद्दीनना लुसिंगबा ENT सर्जन मेडिसिन चाइल्ड स्पेशलिस्ट गायनोकोलॉजिस्ट अमदी MBBS डॉक्टर याव टीम अदुना अयुक पुंग निपानदगी हौदुना लेमना अना लायंबगी थबक सथकी लोइनना अनाबसिंगदा हिदाक नांतकसु लेमना पीकी मखोई की दरकार होइबा हिदाक फ्री दा लायंगी ngasi chathariba asumhainasु ayemadi akhoi प्रधान पुल्लगा अमदी हॉस्पिटल सिंग यूथ सिंग पुल्लगा मखा ताबदसु मफम मतंगि मतुंगिना सीजन गिसु अखोइना प्रजा सिंगिदमक अंगम मतेंग पांगजगे अदुगा हेल्थ केम असुमिना पांगथोकसगे हाइबा वखलोनसि थमजरी अंगांग सिंगबु मतम चादना युम पानबदगी ngakthoknaba pandam amaga loinana child marriage free India campaign ngasi Kailas Satyarthi Children's Foundation and Bachpan Bachao Andolona Sinduna ngasi Safe Childhood Safe India haiba team ga loinana Thawal atopam da leiba district library kam youth club ta hodokre throm adugi mapung oiba saruk ama oina child welfare committee Thawal district ki chairperson L Roman child marriage prohibition officer Thawal district MS Rina Moirang Them Thawal district ki child line coordinator KSS Vijaya Lakshmi amadi associate professor Dr L Roman Singna resource person singwaina saruk yaduna situation of child marriage in Manipur and challenges faced by them role of CMPO CWC in combating and prevention of child marriage haiba hiram singda wa ngangbaga loinana interaction gi throm amasu pangthokki employees of Sangayumpham under the Home Department Government of Manipur Sinduna Manipur lenga ki Home Department gi makhada thabak toriba Sangayumpham kendra gi handakta nauna ASI amasung Havildar da promotion karak khabasingbu harau tiam opagi throm amang asi Sangayumpham gi ASSA asagi playground da pangthok khre from aduda ADGP Manipur Clay Khongsai IPS na thoiba mitung Deputy Commissioner Thawal Ahanthem Subhas IS na Thormapu aduga SP Thawal Jogesh Chandra Hawizam IPS 3rd IRB Wangbalgi Commandant S Somorjit Singh Additional SP Ops Wangkhomba Okramsa CDO Thawal Unit ki OC Inspector Nitaranjan OC Thawal Inspector Dilip Kumar amadi atai retired officer kayana akhanaba mitung nansin waina saruk yaki Civil Police amadi MR anigi marakta football exhibition match amasu utkiba throm aduda athoiba mithung oina saruk yakhiba ADGP Law and Order Training Clay Khongsaina Manipur lengakna drug pu maru phangna muthatnaba war on drugs mission takalakliba asida asigumlaba Sangayumpham Home Department ta thabak tawriba personnel singna semba loop asina su mateng pangsinsi haiki drug na isada natana society asibu mangalibani Aranba lambi amada satluraba miyoi singasi sumthoknaba honabada aikoi punamakna punna honaminasi hainasu mahangna phongdokki Wangkhai Ningthem Pukri mapanda leiba Laitonjam Arun sahi kuntra apopa leikhidraba ngaubagi yum ngarang October 30 gi ayuk pung 3 lom tabada electric short circuit tagi horukpa maina sakibagi video social media da ubudagi khudakta like minded group LMG Manipur na yengsin khiba loinana LMG na leptana awaba tarba singda minung singi tengwang pirakpagi humudra garak surukba tengwang pikre tengwang adu LMG gi mihut singna arun gi yumda laktuna lupa lising kun arun gi mataima priya da khusinaki ngasigi khongsat aduda LMG gi secretary Ojit Surak Habamna lusingki hairi Keke Moirang Kendra Apun Malup Chemical gi Taraga Trelak Suba Foundation Day gi thoram ngasi INA Martius Hall Moirang da pangthokre ngasi Foundation Day gi thoram aduda MLA Moirang AC Thongam Santi Chemical gi President K Nanda Trade Commerce and Industry gi Director amadi Power and Tribal Affairs and Hills gi Joint Secretary su OIDB Yumnam Robita IAS Department of Mathematics DM College of Science Dharmarji University ki Assistant Professor Dr. Kumam Anthony na athoiba mitunglen oina saruk yakhiba kaloinana Manipur gi amadi Bishnupur district ki CSO kaya su saruk yakhi Foundation Day ki thorom aduga mari leinana ngasi Moirang Khuman Mandopta class 8 ki makha gi mahiroi changma henbana Green Moirang haiba team da district level painting competition amasu
पांथोकी कंपटीशन दुदा मकोक मथंग तारबा माहिरोई सिंगदा सेलोइना लुपा लिसिंग अहोम लिसिंग अनि अमदी लिसिंग अमगी मना पीकी लोइनना टॉप 10 चलबा माहिरोई सिंगदा सर्टिफिकेट पीदुना पुनिंग थवतकी अमदी कंपटीशन अदुदा सरुक याखिबा माहिरोई सिंगदा सर्टिफिकेट सिंगसु पीकी थरम अदुदा केमिकल गी हान थौ पुरंबा मियोई सिंगदा लेंगान पी यानदुना इकाई खुमनबसु उतकी थवालिसगी वांजिंग वांखैदा सनामही लाइनिंग लुप SLL लिंखत खिबगी मंगारक सुबा मपोक थरम ngasi लेकाई अदुदा लेबा नावरेम ब्रोजेंद्रो एलेस सुरजो मैतै गी युमदा पांगथोखरे सनामही लाइनिंग लाइसोल ग लोइनना मसु ट्रेड की फिराल सिंखतलगा ngasi गी मपोक थरम अदु पांगथोखी मसु ट्रेड की फिराल अदु लुप असिगी प्रेसिडेंट माइबम अमुबा मैतै न सिंखत खिबगा लोइनना सरुक याखिबा मियामना सेंबिबा मपुगी मफमदा हैलै कटुना थौनिजखी तुंगदा कांगलादा इनाट की थौ तौबिरिबा खुमुजम श्यामो मैतैना अथोइबा मिथुंग SLL की प्रेसिडेंट माइबम अमुबा मैतैना थरम मपु अमसुंग वांजिंग वांखैदगी अहल लाई खुरम खोंगनेमना अखनबा मिथुंग ओइदुना सनामही लाइनिंग चाखत हन्नबगी मतंगदा मिफम अमसु पांगथोखी ngasi nungthil jirbam gi dibong da leiba manipuri dance academy na sinduna academy asigi training hall da nomu gi oiba narrative art ki thorum ama pangthokhrei thorum aduda dibong gp gi pradhan rk novinsana ichel club dibong gi president ke khumanjau singh amadi dr chandam kamalna chief guest president amadi guest of honor oina saruk yakhi thorum ga mari leinana inunganbi manipur dance academy gi secretary Sandam Biren Hai Maruina Zirbamda Pena Lenba Wari Liba Masung Kongjom Parban Singba Kaya Si Leshilaktaba Asina Haruk Liba Naha Singda Knowledge Pinaba Pandamda Thormasi Pangtok Savani Art Form Asibu Kanaba Amadi Yokatnaba Sahigi Action Plan da Haptuna Miamda Kanganjanaba Puthok Savani Academy Asida Mahiroi Humpukak Lay Dance Academy Asina लेंगाक्तगी वर्कशॉप कंपटीशन की नतना अतई खुदों साबा अमता फंगबा लेत्रे जवाहरलाल नेहरू मणिपुर डांस अकादमी ना ओजा मरी खक हापलगा सर्टिफिकेट पीनबगे एग्जाम तौनबा थौरांग लोयरे लिसिंग सुमना कुनहुमदोय नत्रगा लिसिंग सुमना कुनमरी दगी मपुंग फाना क्लास हांगबा ngamlagani hainasu mahangna makhatana phongdokke ngasi ajuka gi office ta sahi khudingi all Jirbam United Clubs Association ajuka na pangthoktuna lakiba Jirbam district asigi manungda leiba club singi social service competition rural urban gi first second third takraba singda prize sing yanthokre social service competition aduda rural area gi social service competition da Sunrise Club Kadamtala UPC Usathol amadi MNC Ningthembamna first second amadi third prize fangki aduga urban area gi social service competition da EYC Chandrapur Mairi Club Lakipur amadi YLC Dibong Khunongna first second amadi third prize fangki competition aduda rural amadi urban gi club taraga taren saruk yaki ngasigi prize adu maipaksana mangang M Premchandra Singh amadi Shyam Kumar Mutumna yanthokki ajuka gi president mai paksana mangang na haiki bada lunan bahai bisi aikoi gi calendar program ama oina pangthok saba thoram amani masida Jirbam da leiba club singna saruk yabibagi namak thagasri hainu su mahangna phongdokhi nasi Jirbam district ki Gularthol da leiba excise station da Jirbam police personnel sing excise office ki staff amadi kada Jirbam gi thomi singaloina na Yamlaba beer can Lisingani Saniga Humdra Manga Indian made foreign liquor liter Samaga Yankai Nipan Amadi DIC liquor liter Humpu Tugaidano Mahan Kre Tugaidano Mahan Kraba Yamlaba Nisagi Polam Sing Asi Market Ta Lupa Laktret Kalising Marpunitoga Samarongi Ogani Hairi Nasigi Yu Mang Tahan Kiba Asigi Matanga Zirbam district ki police ki DSP S Gorsana Pundorak Pada ngasi Jirbam police ki SP gi miyeng makhada phagalakpa DIC liquor Indian made foreign liquor can bears excise department da sinakarba polam sing adu ngasi excise commissioner gi ayaw lorga kada gi thongi singa loinana yamlaba yu sing asi mahan bagi thorom asi pangthokpani haina phonokki yu mahan khiba aduda excise
ऑफिस जिरबाम के ऑफिसर इंचार्ज आर.के. राकेश, एडिशनल एसपी ए.के. सदानंदा, ओसी जिरबाम देवेन केशोर सिंह, एएसआई सूरज सिंह अमदी गदा की प्रेसिडेंट यूनाम सुमति मैरापाइबी सिंह अमदी पुलिस पर्सनल सिंह सरुक याखी। मणिपुर वुमेन फाउंडेशन कौबा ऑर्गेनाइजेशन अमना सिंधुना ngasi सेंटर कयादा पांगथोकगदबा 5th स्टेट लेवल मैथ्स अमसुंग साइंस कंपटीशन सिंदी लांगिबसिंगी म्योय अमता लाक्तबदगी एग्जाम सेंटर अमा ओइरिबा थवाल ओक्रमदा लेबा फेंसर हायर सेकेंडरी स्कूल दा पांगथोकगदबा कंपटीशन पांगथोकतना तोखरे खोइसा उनरबा माइरोय सिंगी मपा मामा सिंगना सिंली लांगिबा ऑर्गेनाइजेशन गी मथकता लेंगाक अमदी अतै लुप सिंगना मियेंग संगविदुना लखोट पन थोपा थबक सिंग लखोट पिनाबा पुनिंग सिंगसिलकले मणिपुर वुमेन फाउंडेशन सिंबा 5th स्टेट लेवल मैथ्स अमसुंग साइंस कंपटीशन अदु सेंटर कयादा अयुक पुंग 10 दगी 13 फावबा अदुगा पुंग 23 दगी अमा फावबा कैटेगरी कया थोकना पांगथोकदबनी हाइरि अयुक पुंग 13 हेलकलबा फावबा एग्जाम पांगथोकनबगी ममी उरक्तबदगी महिरोय सिंगी मपा मामा सिंग अमदी महिरोय सिंग पुदुना लाखिबा स्कूल गी वजा सिंह खोइसाउन खिबनी फेंसर हायर सेकेंडरी स्कूल की प्रिंसिपल ना फोंदोखिबदा कंपटीशन अदु पांगथोकसगे हाइदुना सिंली लांगलिबा मणिपुर वुमेन फाउंडेशन की माइकेदगी हाइजरकपदगी सुमनगी सेंटर अमा ओइनबा अयाबा पीखिबनी मखोइगा ऑर्गेनाइजेशन अदुगा करीमता मरी लेनदे हाइना मियामदा फोंदोखि सही क्या की ममांगदगी लमदमसिदा टोइन थोकपा मरुप टेंडर कंपनी माइक्रो फाइनेंस बैंक कयाना बेनिफिशियरी सिंगी पिथोफम थोकपा सेंफम सिंह पिथोक लमदना ऑफिस सिंह थोंग लोनदुना मफम खंगदना लोटखिबगी थौदौ अदुमना थवालदा ऑफिस हांगलंबा मेटा फाइनेंस को फाइनेंशियल सर्विसेज तौरंबा ऑफिस अमा यामलब सेंफम सिंह खोंगत खरगा थोंग लोनसिन खिबदगी बेनिफिशियरी सिंह अवाब कया मायोकनरे हाइना मरी लेनबा सिंगी पुनिंग सिंगसिलकले ngasi मेटा फाइनेंस ऑफिस हांगलंबा थवाल अथोकपमगी बिल्डिंग अदुगी ममांगदा बेनिफिशियरी सिंगना वाकत मिफम खोंजंग संगसिन बगा लोइनना पाउमी सिंह गा उनबगी थरम अमदा संगीता सगोल सेम कोवी बेनिफिशियरी अमना फोंदोखिबदा हौखिबा सही मंगा तरुकी ममांगदगी मेटा फाइनेंस कोवा असी थवाल अथोकपम डीसी ऑफिस थवालगी मायोक नबदा लेबा बिल्डिंग अमदा ऑफिस ओइदना लाख हांगदोखि मेटा फाइनेंस ऑफिस अदु खोंगमन बासिखोंग बाजार मैरा क्लब मयादगी सापम जॉन बेंसन कोवा मियोय असिना मैनेजिंग डायरेक्टर वांगजिंग अवांग लेकाई हेरो गेट मयादगी लाइस्रम मनीषर सिंगना सेक्रेटरी अदुगा वांगजिंग सोरोक खाइबम लेकाईदगी येंद्रेमबम प्रेमजित सिंगना ट्रेजर ओइदुना माइक्रो फाइनेंस अदु लिंखटखिबनी हाइरबा मेटा फाइनेंस ऑफिस असिना लुपा लाख मंगागी लकी ड्रॉ कम टेंडर मरुप लाख अनीगी लकी ड्रॉ कम टेंडर मरुप फिक्स डिपॉजिट सिंगबा स्कीम कयामा हौदोक्तुना मियामदा नमथाक तौदुना यामलब सेनफम अमा खोंगतुना लाखी अदुगा सही असिगी जुन थादगी ngasi फावो ऑफिस असि थोंग लोंदुना लेरी मतुंग अगस्त थादा माइक्रो फाइनेंस ऑफिस अदुगी फाउंडर सिंगा बेनिफिशियरी सिंगा वारी सानदुना यानखिबगी मतुंग इना अगस्ता अदुमक अगस्त थागी तांग 22 दगी ऑफिस हांग बहाइना देमनखिबनि हाइकी मणिपुर की तोंगान मीडिया हाउस सिंगदा थबक तौरिबा पाउमी सिंह पुनसिंदुना सेंबा पाउमी 13 की क्रिकेट टीम अमदी मणिपुर की लाइफलाइन ओरिबा इम्फाल दिमापुर लंबी सेमलिबा अमदी थबक तौरिबा NHIDCL की ऑफिशियल सिंगर की मरकता फ्रेंडली क्रिकेट मैच अमा सानखरे इम्फाल ईस्ट डिस्ट्रिक्ट कैटेग्राउंड लेबा ABA ग्राउंड सानखिबा मैच ngasi की मैच अदुदा पाउमी 11 ना टॉस ngमदुना बैटिंग हानपी की अपीबा ओवर कुनगी मनुंगदा पाउमी 13 की टीमना रन चामगा 13 लौखी मधुगी पाखुम ओइना NHIDCL ना रन चामगा 39 लौगदबदा ओवर 13 बॉल अमदा विकेट 10 तुरगा सुमनगी रन चामगा सुमना मंगा खक्ता लौदुना मैच अदु पाउमी 11 ना रन 13 दा माइ पाखरे ताइवान की मतंग चीना की मियाम खक्तना वारेप लौजगदबनी अतै कनासु लौगदब नत्ते हाइना चीना की प्रेसिडेंट जी जिनपिंग न फोंदोखरे वाफम असे मांगना चाइनीज कम्युनिस्ट पार्टी की कुनलक सुबा पार्टी कांग्रेस ता वांगांग हाइखिबनी सही सिगी अगस्त थादा चीना अमसुंग ताइवान अनि की मरकता उंखनबा हेंगलकलिबा अदुगी वारी सानरबा मतुंग दा वारोसिन पुरक लगनी हाइनसु मांगना फोंदोखि ताइवान की मसिंग यामदबा मियोय खर खक्तना निंखा तंबगी वाफम हाइजबदनी हाइबा वाफमसु जी जिनपिंग ना फोंदोखि
Taiwan bu China makhoi gi lamni haina claim toribani US House Speaker Nancy Pelosi na Taiwan da laklamba matung China na military activities kayama Taiwan gi manakta pangthokibadagi China amsung Taiwan gi marakta ungkhanaba hengalibani hojik aroibada maroi paun pizari Laibak asigi district humbraga mangada distill bank unit humbraga manga ngasi Prime Minister Narendra Modi na video conferencing pi kuthangda hangdokre Child Marriage Free India Campaign Safe Childhood Safe India haiba thimda ngasidagi hodokre KK Moirang Kendra Apun Balup Chemical gi Traga Suba Foundation Day Pangtokre Loinana Taiwan gi matang da China gi miyam khakthana warep longjagadabani haina China gi President Xi Jinping na hongdokre Nasigidi image problem sanuk saba matang se lojere miyam amukana khurumjari